Good morning, my dear students. Angang sa mamangi sargi channel jigi class da nipan subalatam thawai panba singi marakta taibam mi hairiba chithi je haibadi mapana masanupa da ilapa chithi je haiba paraje ta kolodre adugo paraje gi khoji aruba wahi wahando wahi khara chithau baje si autang kano revision torongge ko si habitang revision torongge si revision loiraga mathangi para longtharake ko aduna muna taje aruba wahigi wahan thokta training haragadi sintamba hayang adu mamang da jo hana haigre makha da piriba wahising asi wahan topiona hangakpa yai natragana sintamba sina khangna rishi karino ana dumaina hangaga su yai wantho wanjin gidum hana sana noidum haigre ko aduna dum wantho wanjin do khangba tare aduna tai matam se dam muna tawa hayang training gi wahan do karino haragadi sintamba na iram gadoini aduga amuksu question pa khumjina question waina wong khalaga sintamba hariba se karino haragadi muk training anong haigadoine aba gantare ko aduna question jina amu pakum wan thopa pakum jina jo question wan thoga wan tho wan sen haibadi wan thang wan sen tawraga hangba yae ba ko aduna pa ba matamda anima adum yam section na phajab jana paro hayang any question arise torapa matamda khangna ba kidamakta nungti gi haragadi numit khudingi sijo numit khudingi haraga karibu khangna bage haragadi nungti gi la kadoini ko Nepali haragadi Nepal da laiba mi haibadi Nepali lon bo su khangnai khoi Manipuri haragana Manipur da laiba mi bu khangnare amadi khoi gi Manipuri lon bo su khangnare samanai ko sidi do next da wakhan ga khali haragadi wakhal yamna khali haiba ko wakhal yamna khanba do deep thinking kan haibadne ko English da wakhal yamna khanba do next da kumbi karyan gi haragadi aying ba asaba pantha ko aying ba asaba pantha khoi ningdam da kalian tha leidana ko khoi ritu hauji amu ningdam da sangba haure anatra hauji ningdam da sangba haura bani inga bane ba hauji se next da kumgi haragana sahi ge gantai ko kumgi haragana sahi ge mathanda guru bu haraga ishwar ga next da pangong haragana u makhalama pangong haje u makhalama ni ko next da taibang da haragana malayam da next da jungle da haragana umang da mai haurol gi haragana pari puri gi na haraga su yare puron gi haraga su yare adom mai haurol gi na dom haraga su yare samane ko dom hari basta gi dom noina ining ba ma iro haining ba ma dom hairo pulap i bagi ma thau ta de ko adom pari puri gi na tagana puron gi na iro mai haurol gi dom irakpadi iranu phajadre ma de haibadi question dom sa marana sinjalakpadi ti phajade na ko mathangda ingit tawduna haragadi utuna phongdoktuna haiba ko ingit tawba ga haibado kandaba ko gi wangang da bida ko gi khudam tawraga khamna badabani ko next da tangta na haragana liangdana haiba jantai ko sorry tangta na haragana ai ko gi liangdana haiba next da yumbal haragana yum lingduna laiba haiba ko yumbal haragana yum lingduna laiba next da juk haragana sa next kaina thangda haragana matam kuiraga gi tumda sorry next da khunda laita duna haragana lengdana laiba last da khuya tu sinna haragana nungaina haiba sorry gantare ko aduna hauji paugi waina handaki second time gi syllabus ni ko tawrai je aduna hauji khoi gi sorry nipan subalatam thawai pan basing di marakta taibam mi hariba paraje complete ware aduna mathangda
ꯂꯥꯛꯀꯗꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯄꯟ ꯁꯨꯕ ꯂꯥꯇꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯍꯥꯏꯔꯤꯕ ꯄꯔꯥꯁꯤꯅꯤꯀꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯃꯅꯥꯌꯝꯁꯦ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ मापन सुबह लातम ग्राम पंचायत वारी साब यंगसिको वजागा खोगी माहिरोय जिंगा हाइबदी आंगांग जिंगा सानबा वारीनिको हौजिक तारकदोरिबा पराजे वजाना ngasiदी नाखोइगा आइगा पुन्ना वाफम अमा खनासि माहिरोयना हाइरे वजा करी वाफम नो वजाना मुखुमे वजागा छात्रगा खोइगे स्कूलदा क्लासदा सानबा वारीदोनेको मसदैदा वजाना हाइरे नाइखो आई वाफमदु मतांग चाना हौदोरके राम माहिरोय अमदा वनसिनदुना नंग खुमो राम हाइरिबजे वजाना क्लास लौरिबा क्लास तो मधुदुगी छात्र अमगी ममिंगनिको अतालेना खोइदा नोइदा क्लास दा क्वेश्चन अंगबा मतमदा नोइगी मिंग कौरगा हंगपदो अदुमाइना राम सिदैदा वजाना कौरगा हंगपनिको राम नंग खुमु नखोइ खुलगी लंबी सिंदु खरा फरबरा ना हंगइनिको राम न खुमे हानदगी खरा फरे अदुबु लंबी नुंग थाबा हाइबदुदी नते नुंग खरा साइखाइबनी खोंगना चटपदसु एका गारीना चटपदसु यामना नुंगाइते वजाना रामदा करी हंगखिबगे हाइबा तारगदी राम नखोइ खुलगी लंबी सिंदु खरा फरबरा हाइना हंगखिना खोंग हंग वजाना राम दा करी वाहंग हंगखिगे हाइबा तारगदी राम नखोइ खुलगी लंबी सिंदु खरा फरबरा ना हंगखिना हाइगदेबा ग्यान तारेको अदैदा राम न खुमखिबा पाखुमदो करिनो हाइबा तारगदी सि खुंगदोइनिको हानदगी खरा फरे अदुबु लंबी नुंग थाबा हाइबदुदी नते नुंग खरा साइखाइबनी खोंगना चटपदसु एका गारीना चटपदसु यामना नुगाइतेना खुंगदेबा नेक्स्ट वजाना गोपाल गोपाल दम वजलेको गोपाल mahai sang karakpada khul ani tainabada leiba tureal mathakta saba urok thong adu leiribra amulaeko wajana gopal da kari question hangige haba taragadi simu khunggadoi ko gopal na khumapa pakhum do mu kari pakhum khumake haba do yangchi leitre waja haujikti si nungna sanduna thong phajana sare wajana hanglapa वाहंदुगी पाखुम वैना गोपाल न करी पाखुम पिरखिबगे हारगदी सि खुंगदोनि को लैते वजा हौजिति सियक नुमना संदुना थोम फजना सारे नेक्स्ट वजाना मनिहार न खोइगी इमुंग मनुंगी मनिहार न खोइगी इमुंग तुरेलगी इसिंग चानब्रा वजाना मनिहार द करी क्वेश्चन करी वाहंग हंगखिबगे हाइबा तारगदी सि क्वेश्चन जे हंगकनो खुमगदोनि हाय को हायंग पैखादा अदुना मोना मोना ताजे को वजाना मनिहार द हंगखिबा क्वेश्चन दुदी मनिहार न खोइगी इमुंग तुरेलगी इसिंग चानब्रा हंगखिना हाइगदेबा पाखुमदा मसिगी पाखुम ओइना मनिहार न करी पाखुम पिरके हाइबदो मु यंगजे वजा आइखोइगी खुलदा आइखोइना लैरिबा मारिंग लैकाइगी इसिंगी दामा यामना वानाय निंगथम थादा तुरियलगी इसिंग चानरबसु नोंजु पान्थाददी पुखरीगी इसिंग चाय फिजिग्री सिजिनदबा इया यादे वजाना मनिहारदा हंगपा क्वेश्चनदुगी मतुंगिना मनिहारदा करी पाखुम खुमखिबगे और करी पाखुम पिरखिबगे हाइबा तारगदी सियम खुमगदोनिको वजा आइखोइगी खुलदा आइखोइना लैरिबा मानिंग लैकाइगी इसिंगी दमक यामना वानाय निंगथम थादा तुरेलगी इसिंग चानरबसु नोंजु पान्थाददी पुखरीगी इसिंग चाय फिजिग्री सिजनदबा इया यादे हाइना खुंगदेबा
Next wajana mu hange isagi awat apa di isana khangi question ga tani ko isagi awat apa kanana khangjabage haba taragadi isana khangye na lakadoi ko masidagi ni ngasi gram panchayat haiduna khungangda linkhatnarakliba gram panchayat se kadai da linkhatpage or kadai da leibage haba taragadi madigi pakum boina khungangda na khungadoi ko aduna khitang munda taji ko paraje kunjuana mu khume kunjuana mu hage panchayat ki wakhal lonsi kanana hongdokhibage wajana khume masigi pakhumoina kunjuana wajada kari hangkhibage haiba taragadi panchayat ki wakhal lonsi kanana hongdokhibage ana hangai ni ko masigi pakhumoina wajana khume yamna kuikhre law report kauba British macha amana Bharat ki khungang singda panchayat ki lainga mawong si chana halame Rajiv Gandhi na mahak laidingai da lainga ki paring asi amu hingat hanaba khonarami laibak samgat pa haibasi khungang dagi haugadabani haina mahak na kanna laurame panchayat ki wakhalon si kanana hongdolambage haiba taragadi law report na hongdome na mo law report na hongdome na haigadoi ni ko gyantabla adagi amusho law report na hongdomba khoigi panchayat ki wakhalon se kanana amu hingatna ba gidamakta khonarambage na haiba taragadi Rajiv Gandhi na lainge matamda mo khoigi hingatna ba khonarami ana haigadoi ni ko question ki gatuni ko adagi amu mathangda laibak semgat pa haibasi khungangdagi haugadabani haina lauramba mioi du kanano haiba taragadi Rajiv Gandhi na khungadoi ni ko gyantabla mashi majulare adagi atopa question amada Rajiv Gandhi na kari haram ge haiba taragadi laibak semgat pa haibasi khungangdagi haugadabani haina mahakna hairami or mahakna kanna laurame na khungadoi ba gyantare ko question ga tani dona khitang mona taji ko hangba yaba possible oiba question jing do jo puthonge answer jing do jo puthonge hore loina pa bada line na bagi next nabadip namu hare nabadip ma kai hage habdu angje gram panchayat karamna sembage waja hiram sida khara tapiyo wajada nabadip na kari question hangkibage haragadi sikhungadoi ni ko gram panchayat karamna sembage waja hiram sida khara tapiyo wajana hare khungangda laiba sahi 19 suraba mina gram sabagi bot thadaba yaba mi oyaba adum samana ko dum hauji dum khoge bot thadaba yaba ge sahi je sahi 19 suraga di bot thadaba khoge boting right habadi bot thadaba gi hal bot thadaba yare ba noise dum hayang samana ko dum hayang sahi 19 suraga di bot thadaba yaga doine nupatagi wanate nupi su sahi bu surabadi gram sabagi botar wore bot thadaba hak makhoi su phangle aba bot thadaba yabagi hak phangi je khogi nupa khaktana te nupi su ni ko sahi 19 bu suragadi both male and the female habadi nupa nupi anima loina na ba bot thadaba yare aba gyantare ko sahi kya surabadi bot thadaba yabage hairagadi sahi 19 adagi bot thadaba yabasi nupa matom tara hairagadi natte nupi suriana khungadoi ni ko adum hayang multiple choice ta oiro question gi di one to one jin tawraga yamna khumba yagre hangba yagre khumba yagre aduna mona taw ko gram panchayat haibadi mikok mangana gram sabagi mikok singna makhoigi mahut bot tawduna khaleba amuka hana hage ko gram panchayat haibadi mikok mangana gram sabagi mikok singna makhoigi mahut bot tawduna khaleba ko gram panchayat hairagadi karino haiba tabjai da khoigi mikok manga sina ne mikok manga sina khoigi gram sabagi ne ganai ko gram sabagi mikok singna makhoina mihut makhoigi mahut bot tawduna khaleba gantare ko gram panchayat se matawgamna khangge haiba taragadi gram panchayat haibasi mikok mangana gram sabagi mikok singna makhoigi mahut bot tawduna khaleba khalaba mihut sing aduna khungang adugi
gram panchayat semeba ngasagi gandai ko mayamna bot thadaraga khangiba gandai ko ngasagi bot thadaraga mayamna bot thadare mayamna bot thadaraga khangiba mihuto maduna khungang adugi gram panchayat semeba ko gram panchayat ki thawurel bu pradhan kawi gram panchayat ki thawurel bu kari ko boke haiba taraga di pradhan kawi ana khungadoi ni ko kadare ko pradhan kadai bu ko boke haiba taraga di gram panchayat ki thawurel bu pradhan kawi haiba doi ni magi mathangda upa pradhan lairiyaba pradhan gi hek mathangda kana laibage haiba taraga di upa pradhan layada haiba doi ni ko panchayat ki mifam khudingda pradhan mako oi ko panchayat ki mifam khudingda kanana mako oi ge haiba taraga di pradhan mako oi haiba doi ni ko khoi gi kai mo function ama to tam da khoi ju chief guest president guest of honor laidana ko adamai to na panchayat ki mifam khudingda kanana mako oi bage haiba taraga di pradhan mako oi haiba doi ba mahak yaudravadi upa pradhana magi mahusile ko monataji ko pradhan yaudragadi pradhan gi mahut kanana mahut pradhan yaudragadi pradhan gi mahuse kanana singe haiba taragadi upa pradhana magi mahusile da haiba doi ba wafam amana gram panchayat siambada nupi gi amasung swatha horaba kangbu gi mihut yawi makhoi gi matang dadi vote tawdeba amuka hana haige ko wafam amana gram panchayat siambada nupi gi amasung swatha horaba kangbu gi mihut yawi makhoi gi matang dadi vote tawdeba koi gram panchayat siamo tamjaida nupi amasung swatha horaba kanglu khoi gi schedule caste schedule tribe OBC ga na hauji leidana ko moida gi ju mihut khaleba ko aduba moida gi mihut khanbada di makhoi gi di ko vote tawdeba khanggadaba amasu lairi panchayat ki mihut singdi khungangi apunba mishingdi matung ina khenayaba amuka hana hage khanggadaba amasu lairi panchayat ki mihut singdi khungangi apunba mishingdi habadi artha thopadi wali ko mishingi matung ina khenayana hayo ko mishing dj go on tho duga mishingi na haji ko amuka na hage khanggadaba amasu lairi panchayat ki mihut singdi khungangi apunba mishingi matung ina khenayaba ko ko ye panchayat ki mihut singje khungang da laiba mishing do madudi matung ina lepa kanayaba next amo gokul namu haire waja khungangi semgat sagatpa sangliba sel thumsi kadai dagi lapage gokul na waja da kari question hangakhi bage haba taragadi si khungadoi ni ko khungangi semgat sagatpa sangliba sel thumdi kadai dagi lapage na lae ko sigi pa khumoi na waja da khome sumi khangdaba yadaba wafamni panchayat ki sel thumdi khul adudagi kangkat adugi mathakta lainga mapuna pitharakpa sel na woyaba haibadi masigi gokulna hangaiba wahangjigi pakhumoi na wajana piraije panchayat ki sel thumdi khul adudagi kangkat adugi mathakta lainga mapuna pitharakpa sel na woyaba ko panchayat ki sel thumje kadai dagi lake hama taragadi khoigi khul dagi khoina maigi ishingi laugi hingolgi haidana tha khudigi sarkar da khoina khazna piridana ko khazna kangkat piriyaba haiba khazna je masidagi amadi lainga mapuna pitharakpa sel do maduna woyna khungadeba next time manina muhare panchayat ki sel thungi thaba kanana pubage wajana khume panchayat ki sel lakpa satpagi sanba amasung chia chang na singba mari leinaba thabak tawnaba panchayat thawbure layaba amutanga haide ko manina wajada kari wahang hangakibage haiba taragadi panchayat ki sel thungi thaba kanana pubage ana laire aduga manina hangaiba question sigi matungina wajana pakhum kari pige haiba taragadi panchayat ki sel lakpa satpagi sanba amasung chia
ꯆꯥꯡꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯅꯕ ꯄꯟꯆꯥꯌꯠ ꯊꯧꯕꯨꯔꯦꯜ ꯂꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯄꯟꯆꯥꯌꯠꯀꯤ ꯁꯦꯜ ꯊꯨꯝꯒꯤ ꯊꯕꯛ ꯀꯅꯥꯅ ꯄꯨꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯕ ꯄꯟꯆꯥꯌꯠꯀꯤ ꯁꯦꯜ ꯂꯥꯛꯄ ꯆꯠꯄꯒꯤ ꯁꯦꯟꯕ ꯑꯃꯁꯨꯡ ꯆꯦ ꯆꯥꯡꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯅꯕ ꯄꯟꯆꯥꯌꯠ ꯊꯧꯕꯨꯔꯦꯜ ꯂꯩꯌꯦꯅ ꯈꯨꯝꯒꯗꯣꯏꯕ ꯑꯣꯀꯦ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯊꯦꯡꯛꯁ